Hello guys, welcome to my channel. Ngasidi Moirang Thangjingda pangthokhiba andolan karisinggi inauguration tauba yengminasi. Kai kubabu besok korba si Mariam Koren Singo Patamu gi si minister Wibiramba Lorana Sri Hemam Nilaman Singo Function tauba ni haura ayutagini Lucing Puren Wibiduna Patamu tugi Lucing Puren sing committee sing atuga kusam natuduna Waram niyangga Lorana niyam na laknatri function se haubak pujadri Thangjinggi andolan karising inauguration taubasa December thadani 2022 gini andolan karising se habiti freedom fighter singsa total da 16 kausui sida leire andolan karising da sida loinamak ay loinamak tamani sida Nungbi si yugdaduna hariba bakoi buni singjaba bakoi mfamda ya makhanabiriba adumlaba ilamda moyang sida hojikna moirang laikan singgi maiba amasung amaibi singna hana katle potsai kay ribbon su yawi kaktri ribbon sina horen moirang di MLA tungam santi laga kadabani MLA na inauguration tawgadabani Tawbiran bertawab aduh, ekor dikai pun dapat utang tu iharo kan loda, tapi bagi taraga taruh untuk itu jai terus. Hujikna mi yam nala namana ahan mata oy andolan kari sini family su yaure mata sing kari bagi kalan katal katal loina mo sida tawle ra ben party si ben kelli mapandana si 5 police personnel na amtalay sel saya degi kadale yang pindah sangi video maten kita namjabani yang nakuita andolan kari singsa moirang degi kampani khara amadi not taunaba yaunara andolan kari singgi maming se khara dum hauzik namjariba video asina ngasaigi andolan kari do manungda lehaura light halaga sina mapangi light fitting ju tauri nungdangi view ni sina moirang light Thangjinggi light se adum yamna fazai yamna ngali mafam jaga se hojikna mathaktagi namjarakpani view se ngasaigi andolan kari singge hekalaka tambado sida leira aduga somna kandana Thangjing main road to sida leira Tidim road to mayam video se loisin jarage saiwasida bye bye